ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯝꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯪꯂꯥꯟ 18 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯗꯨꯕꯨ ꯍꯦꯛꯇꯃꯛ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯦ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯅꯤ, ꯆꯨꯝꯃꯤ꯫ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯥꯏꯔꯕ ꯂꯩꯔꯕꯗꯤ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯂꯩꯒꯅꯤ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯤꯡꯕ ꯀꯥꯏꯕ ꯂꯩꯔꯕꯗꯤ ꯅꯤꯡꯕ ꯊꯨꯡꯕꯁꯨ ꯂꯩ ꯍꯥꯏꯅꯔꯤꯅꯤ꯫ ꯆꯟꯕꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ, ꯌꯦꯡꯕꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯩ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯟꯅꯕꯤ ꯎꯅꯕ ꯆꯠꯈ꯭ꯔꯒ ꯏꯁꯨꯛ ꯁꯨꯛꯅ ꯍꯜꯂꯛꯄꯗꯨꯗ ꯈꯠꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ꯫ ꯆꯟꯕꯤ ꯇꯞꯂꯤ ꯇꯞꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯉꯦꯛꯐꯝ ꯊꯩ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯒ ꯐꯣꯟꯒꯗꯨꯃꯁꯨ ꯐꯃꯨꯡ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯂꯪꯁꯤꯜꯂꯤ꯫ ꯉꯁꯥꯏ ꯃꯥꯒ ꯂꯨꯀꯥꯁꯀ ꯎꯅꯔꯝꯗꯥꯏ ꯎꯅꯕ ꯀꯥꯟꯗ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯤ꯫ ꯂꯨꯀꯥꯁ ꯎꯅꯔꯅꯤ ꯍꯥꯏꯕꯗ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯆꯤꯟꯗ ꯏꯠ ꯁꯤꯔꯦꯟꯒꯤ ꯄꯔꯐꯦꯛꯇꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤꯒ ꯉꯪꯂꯤ꯫ ꯑꯅꯤꯇꯥ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯍꯥꯟꯅ ꯁꯦꯠꯂꯝꯕꯁꯤꯡꯗꯣ ꯊꯞꯆꯟꯕ ꯂꯥꯛꯅꯔꯤ꯫ ꯋꯥꯁꯨ ꯉꯥꯡꯂꯤ꯫ ꯃꯆꯥ ꯑꯃ ꯄꯥꯈꯠꯆꯅ ꯍꯪꯂꯤ, ꯀꯥꯏꯗꯅ ꯍꯥꯏꯕꯅꯣ ꯅꯣꯏꯕꯣ ꯆꯠꯇꯣꯏꯗꯨꯕꯣ? ꯃꯃꯥ ꯌꯥꯝ ꯍꯪꯉꯤ꯫ ꯀꯣꯏꯕꯅꯦ ꯍꯥꯏꯕ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝꯗꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯐꯝꯒ ꯈꯪꯗꯦꯗ, ꯋꯥꯈꯜꯁꯤꯅ ꯄꯨꯕ ꯃꯐꯝꯗ ꯆꯠꯇꯣꯏꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯥꯏ, ꯅꯄꯥ ꯍꯜꯂꯛꯇ꯭ꯔꯤꯀꯥꯟꯗ ꯍꯜꯂꯛꯎꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯕꯥꯒꯤꯕꯨ ꯌꯥꯔꯦꯍꯦ꯫ ꯈꯪꯖꯗ꯭ꯔꯦ, ꯃꯪꯒꯣꯜꯗ ꯂꯩꯔꯝꯒꯦ, ꯊꯣꯛꯂꯛꯑꯣꯀꯣ꯫ ꯍꯩꯃꯦ, ꯊꯣꯛꯑꯣ꯫ ꯁꯝꯗꯁꯨ ꯇꯦꯜꯂꯤ, ꯂꯦꯡꯖꯨꯝ ꯋꯥꯏꯗꯅꯤ ꯌꯧꯔꯤꯗꯣ꯫ ꯖꯨꯝ ꯖꯨꯝ ꯇꯥꯏ ꯃꯁꯝꯗꯨꯃꯁꯨ꯫ 12 ꯊꯥꯈ꯭ꯔꯕꯅꯤ꯫ ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯜꯂꯤ꯫ ꯑꯣꯐ ꯋꯥꯏꯠ ꯃꯆꯨꯒꯤ ꯇꯞ ꯅꯞꯄ ꯀ꯭ꯔꯣꯞ ꯇꯣꯞ, ꯂꯦꯗꯔ ꯁ꯭ꯀꯔꯠ ꯈꯔ ꯆꯣꯂꯞ ꯇꯧꯏ, ꯅ꯭ꯌꯨꯠ ꯃꯆꯨꯒꯤ ꯂꯤꯞꯁꯇꯤꯛ, ꯑꯥꯏꯂꯥꯏꯅꯔꯒꯁꯨ ꯑꯇꯩ ꯑꯦꯛꯄ ꯌꯥꯕ ꯇꯩꯕ ꯌꯥꯕ ꯄꯪꯇꯩꯗ ꯇꯩꯁꯤꯜꯂꯤ꯫ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯤꯔꯔ ꯁꯦꯜꯐꯤ ꯑꯃ ꯁꯠ ꯇꯧꯁꯤꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯁꯥꯏꯠ ꯕꯦꯒꯇꯨ ꯁꯠ ꯌꯥꯟꯁꯤꯜꯂꯤ꯫ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯅꯤꯇꯥ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯗꯨꯅ, ꯀꯔꯤꯅꯣ ꯅꯃꯤꯠꯇꯨꯕꯣ ꯀꯩꯅꯣ ꯃꯥꯟꯒ ꯌꯦꯛꯏꯗꯨꯕꯣ? ꯆꯨꯝꯅ ꯌꯦꯛꯄ ꯌꯥꯗ꯭ꯔꯅꯦ ꯅꯪꯕꯨ ꯕꯦꯝꯃ? ꯍꯣ ꯄꯂꯦꯝ, ꯍꯧꯖꯤꯛꯇꯤꯅꯦ ꯁꯤ ꯉꯥꯛꯇꯅꯦ꯫ ꯑꯁ ꯌꯥꯔꯦꯁꯦ, ꯃꯅꯝ ꯅꯝꯃꯣ, ꯄꯩꯁꯥ ꯄꯤꯔꯛꯑꯣ, ꯊꯦꯡꯉꯦ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ, ꯁꯦ 500 ꯄꯥꯏꯁꯤꯜꯂꯨ꯫ ꯑꯗꯣ ꯀꯅꯥꯅꯦꯕ ꯂꯧꯕ ꯂꯥꯛꯇꯣꯏꯗꯨꯕꯣ? ꯍꯪꯉꯤꯗꯀꯣ, ꯍꯣ ꯃꯣꯏ ꯄꯨꯂꯞꯅꯦ ꯂꯥꯛꯇꯣꯏꯁꯦ, ꯉꯥꯏꯔꯤꯕ ꯍꯥꯏꯔꯕꯅꯦ ꯁꯥꯏꯗ꯫ ꯇꯟꯖꯥꯗꯨꯗ ꯂꯨꯀꯥꯁꯀꯤ ꯀꯣꯜ ꯂꯥꯛꯏ꯫ ꯆꯟꯕꯤ ꯍꯥꯊꯨ ꯃꯃꯥꯗ ꯍꯥꯏꯔꯤ, ꯃꯥꯏ ꯊꯣꯛꯑꯦꯀꯣ, ꯃꯣꯏ ꯂꯥꯛꯑ ꯃꯥꯜꯂꯦ, ꯀꯣꯜꯒ ꯇꯧꯁꯤꯜꯂꯛꯀꯅꯨꯀꯣ, ꯇꯜꯂꯦꯕ, ꯆꯠꯂꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯈꯤꯕꯗꯨ ꯃꯃꯥꯗꯨꯅ ꯌꯦꯡꯖꯍꯧꯔꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯋꯥꯖꯗꯨꯅ ꯍꯪꯉꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯎꯊꯤꯕꯤ ꯃꯆꯥꯅꯗꯤ ꯊꯑꯣꯏꯅ ꯇꯥꯈꯤꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯏꯗꯒꯤ ꯈꯔ ꯆꯠꯊꯣꯔꯛꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃꯒꯤ ꯃꯃꯥꯡꯗꯨꯗ ꯂꯨꯀꯥꯁꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯉꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎ ꯆꯦꯟꯁꯤꯜꯂꯤ꯫ ꯍꯅꯨꯕꯥ, ꯁꯥꯎ ꯌꯥꯗꯦꯀꯣ, ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯠ ꯆꯠꯅꯤꯅ ꯀꯦꯔꯛꯏꯕ, ꯐꯖꯗ꯭ꯔꯥ ꯑꯩꯁꯦ? ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯉꯤ꯫ ꯃꯅꯤꯡꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯥꯈꯠꯂꯣ ꯍꯥꯏꯒꯨꯝ ꯌꯦꯡꯉꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯀꯥꯈ꯭ꯔꯦ꯫ ꯂꯨꯀꯥꯁꯁꯨ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯀꯥꯈꯠꯂꯛꯇꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ꯫ ꯀꯀꯥ ꯑꯣꯏꯅ ꯀꯧꯔꯒꯦ, ꯍꯅꯨꯕꯁꯤꯗꯤ ꯕꯦꯕꯥꯔ ꯌꯥꯎꯗꯦꯕ ꯀꯣ꯫ ꯑꯗꯣ ꯀꯀꯥ, ꯑꯆꯥꯄꯣꯠ ꯂꯩꯒꯤꯁꯦ꯫ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ? ꯑꯗꯨꯏ ꯈꯨꯌꯪꯗꯣ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯗ꯭ꯔꯣ? ꯑꯁ ꯑꯟꯊꯣꯛꯄ, ꯑꯁ꯭ꯋꯥꯏꯗꯒꯤ ꯁ꯭ꯇꯣꯔ ꯑꯃꯗꯩ ꯂꯩꯈ꯭ꯔꯁꯦ꯫ ꯌꯥꯗꯦ ꯍꯥꯏꯖꯩꯌꯦ, ꯅꯨꯄꯥꯅ ꯍꯥꯏꯕ ꯏꯟꯕꯤ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯂꯨꯀꯥꯁ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯤ, ꯈꯨꯝꯕ ꯇꯜꯂ ꯃꯥꯜꯂꯤ꯫ ꯃꯥꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯍꯦꯟꯅ ꯉꯥꯡꯕ ꯋꯥꯁꯤꯗ꯫ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯥꯔꯗꯦꯟ ꯑꯃꯗ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯗꯨꯅ ꯇꯤꯀꯦꯠ ꯀꯛꯂꯒ ꯃꯕꯥꯅꯤ ꯆꯪꯉꯛꯑꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯏꯔꯥꯡ ꯑꯃꯅꯤ, ꯗꯦꯠ ꯆꯠꯂꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯨꯗ ꯂꯨꯀꯥꯁꯁꯨ ꯀꯔꯝꯅ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯒꯅꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯗꯣ꯫ ꯑꯁ꯭ꯋꯥꯏꯒꯤ ꯈꯔ ꯆꯤꯛꯄꯁꯤꯗ ꯐꯝꯃꯁꯦ꯫ ꯍꯣꯏ ꯌꯥꯏꯌꯦ꯫ ꯑꯅꯤꯗꯣ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯍꯟꯗꯛꯇꯤ ꯂꯨꯀꯥꯁꯇ ꯇꯞꯅ ꯍꯥꯏꯔꯛꯂꯤ, ꯆꯟꯕꯤ, ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯟꯒꯨꯝꯕꯤꯅꯤ꯫ ꯅꯆꯦꯁꯨ ꯑꯩꯒꯤ ꯏꯆꯟꯃꯛꯅꯤꯅ ꯈꯜꯂꯤꯅꯦ꯫ ꯑꯗꯨꯅ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯔꯣꯏ꯫ ꯉꯜꯂꯤꯀꯥꯟꯁꯤꯗ ꯊꯥꯗꯣꯛꯑꯣ ꯋꯥꯈꯜꯗꯣ꯫ ꯀꯩꯅꯣ ꯀꯀꯥ, ꯑꯩꯒ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦꯅꯦ, ꯋꯥꯊꯤ ꯉꯥꯡꯅꯨ꯫ ꯗꯦꯠ ꯂꯥꯛꯑꯒ ꯀꯩ ꯋꯥꯅꯣ ꯈꯪꯗꯦꯃꯤ, ꯔꯣꯃꯥꯟꯁ ꯇꯧꯁꯦꯕ, ꯍꯩꯇꯕ꯭ꯔꯥ ꯈꯪꯗꯦꯕ꯫
खरा फगद्रा खन हाइबनी अदुबु मानोइन हेंजिलकपदुददि लुकासो पाइ लेरक्ट्री हनक्ति सिंह हाइरक्ले चनबे चही सकमैपम नमक थमख्रगा नंगना खले वखलदो ओइरoi इस कइगे आइदि दुम नतुंग इनानिना चनबे ए सिंह हाइंगे को चनबी मकोना खदांग मेतुना नोकमी हाइरोने लुकासो सोरसांग होंदो ए अदुगा तपना हाइरे ए ऐसे मतम कुइनदगी कनागुम यमगी दमक्ता लेरिबनी होय मांgai का काइनरे अदुबो मांगी दमक लेपकिने पुनसिगी कनागुम बमतगी ममी तहानिंगदे ऐगे थमोइदा ऐ माबु ngaइगिने मागी दमक लेपकिने नुक्सिबसे होंदो होंजिन यादबने अदुना ऐ नंगे प्रपोजल दो एक्सेप्ट तौब ngamlero चनबी हंदक्ति लुकास चमन नेंगदन हाइरे ए ओइरोदबा मंगलांदने ताउदुना नंगे वखल खलिबा मिबु बिराइरबदि लानगनि मुनमदा खनबिउ कदरोगे होय अयंगांग ओइरे अदुना ngaki खलिनि हाइना खलमबदि कैसु गाइदेदा लुकास तो इंगंगकली मरमदि इंगांगांगना लेबा मालुबनि अदुबु वखलै बेमगुमना हाइरकपदुदा ngakpa फाउंबनि मासदक वखलै तबदि नते अदुबु एमेलियाबुना हेन्ना लुमना लौखिबनि मतम अमदा खनथाउदना ओइखिबनि थवाइ हक्चंग पुमनमक मदुमकना मा एमेलियाबु कौथोके ngamdabani मागी दमक लेपखिबनि हमजिकसे लेपले ओइनिंग बोइसन आइदि मागी दमक लेरिबनि सिदगी हेनबा मु हाइनिंगाइ लेइते ai कका ऐना कका नुंसिबसे फागिनेना खनब्रा लुकास खुमदे चनबी अमुका सुमखा तारकले ओइरोइदबा मितने लेपकनु कका मा कई ओइरिगे हेंचाबिदोवा नंग अंगांगनि नंगना करी खंगदना हारिबा वानादो याम खंगिना चौखतबिनि इमानबी म्याम हाइनैना मै मरमदा नुपा अमगसो लेमिनैने हाइ कका नंग कोना ngauchat hauniko kaka na wabado aigo apamde hanamukte lukasto taba ngamaktraba mali chanbi dengduna sound hairakli hey nang kai khange ba madudai heda makha tarakanu khangaba nang angangdi angang oina dum layu limit helakanu aduga nang maga changdumna badi yaro angang na tinatana magi wangang kanu pharasu phatrasu madi thamoi gi mabimani nangna lamlanbi ichongmung khange khalambani adubu nangdi lamlanbi helede chanbi su sum tarambadagi ameliambun haina nungsina magolaina thagwang nangang ba madi mabuna karisulaitina ngangpaduda ma lukas padi tasingna warokri adubu karisu hairamdri mapira jena lukas pa warong na yengduna mathanda haugatuna lagli lukas makok nontaduna makut kusa singdo tasinduna leidi machi lengda chanbi dangang kibadu thamuida yaningdaba gum phauri Lukas nang khalai Amelia dulep tuna leirambaduda ngakning lakli Phampa yabra mi yawbra yawdi phamo kai lerage itha thazadana kaisu leitida thaba mangi mi una bala ambani ada nang leirambaduda jangakpani nupi manga phamambaduda kainone ichanupi ni exam na wecha senu chatleba mamudi mamanabi unani na mathanan kre Amelia do irangbo maminok amaga loinanani phamlibadu Chanbi suwaraw puma phajanduna hana gumlaina si hainge hainduna jangakpani aduba Amelia ga nokna wari sanarambaduna mapangal thokdri phajalamba waraw pumbado amuk nongna phungdorakle hena waraw kremambo kuithana leiramdri khongkap langna thangduna lakle mathanda laina mayumda halakle sorsangna hondokle aduga phare dalukas aina nang basang manung siboiradi nangaibo nongtangura sunik singbiyogo Mapi marol hongduna ngahag tungge haiduna tungkri asomna tha kharadi haujankri Lukas ka Amelia gaso hana gumnung sinakri adubu Amelia na aduk thuna hongakpadu ngakpa phaungbani phanoiduna so Lukas madi karisu khankidre chami baso maha kaungkri adum oinama gaurodana hairaso gaumanatri khangaudana mitmangda janmina mapina yomlaba mittuna yinglakibado uduna leiribani Thomas amadi lembia makoipomna makhana gum leiri Nong manamit amani Lembia do hospital da wan tharak do na pukhatle haibadagi Thomas to hobi chelakpani hospital da bomti ga chanmi nga leirammi Thomas pakhatna hobi lang to na haire kadawr haibano ha imase thebi kadawr haibano kamai dawrino ngasai ka shu dawda daine bomti na machage pakhatchaba matawdu da ai ngai mi magane mangol da hai charambani
ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯏ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯍꯥꯏꯔꯝꯕꯗ ꯉꯥꯏꯔꯤ ꯈꯪꯍꯧꯗꯦ ꯋꯥꯟꯊꯔꯛꯄꯗꯣ ꯑꯗꯨꯗꯤ ꯍꯩꯗꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯨꯒ ꯍꯥꯞꯄ ꯆꯠꯂꯣꯏꯃ ꯄꯥꯈꯠꯄꯅ ꯃꯁꯥꯗꯣ ꯉꯥꯛꯇꯪꯗꯨꯗ ꯑꯉꯥꯡ ꯃꯆꯥꯅ ꯈꯟꯗꯧꯕ ꯋꯥꯈꯜ ꯈꯜꯂꯨꯕꯗꯨꯅ ꯆꯤꯟꯗ ꯍꯥꯏꯗꯣꯛꯂꯨꯕꯅꯤ ꯕꯝꯇꯤ ꯋꯥꯈꯜ ꯋꯥꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠ ꯐꯩ ꯅꯦꯡꯂꯛꯏ ꯀꯅꯥꯅ ꯍꯥꯞꯇꯧꯔꯤꯕ ꯍꯨꯅꯣ ꯍꯥ ꯏꯃꯥꯁꯤꯅ ꯍꯥꯞꯄꯨꯗꯧꯗ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯇꯨꯅ ꯆꯥꯕꯅꯤꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯇꯣꯞꯄꯗ ꯌꯦꯡꯕꯗꯅꯦ ꯒꯩꯅꯤꯒꯤꯗ ꯊꯥꯖꯤꯜꯂꯛꯄꯅꯤ ꯏꯆꯥ ꯐꯤꯜꯂꯦꯡꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯧꯗꯣ ꯁꯤꯗ ꯈꯔ ꯅꯛꯄꯁꯤꯗ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯤꯁꯤꯅꯤ ꯃꯤ ꯍꯦꯟꯒꯠꯇꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯃꯥꯁꯤꯗꯤꯅꯦ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯦꯗꯅ ꯏꯍꯦ ꯆꯟꯕꯤ ꯅꯪꯗꯤ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯥ ꯌꯥꯅꯤꯗ ꯏꯃꯥꯁꯤ ꯊꯣꯃꯥꯁꯁꯨ ꯉꯁꯥꯏ ꯃꯈꯩ ꯆꯟꯕꯤ ꯂꯩ ꯍꯥꯏꯕ ꯋꯥꯈꯜ ꯑꯣꯏꯁꯤꯜꯂꯨꯗꯦ ꯍꯧꯖꯤꯛꯇꯗ ꯃꯃꯥꯅ ꯍꯪꯉꯛꯄꯗꯨꯗ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯤ ꯀꯣꯂꯦꯖꯇ ꯂꯥꯛꯏꯔꯣ ꯅꯪꯕꯣ ꯍꯣꯏꯗꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯀꯦꯅ ꯀ꯭ꯂꯥꯁ ꯂꯣꯏꯔ ꯂꯥꯛꯄꯅꯤ ꯑꯗ ꯒꯦꯠ ꯂꯣꯜꯂꯝꯃꯤ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯃꯗ ꯍꯪꯕꯗꯅꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯇꯅ ꯂꯥꯛꯏꯅꯤ ꯐꯔꯦ ꯍꯣꯔꯦꯟ ꯑꯩ ꯊꯤꯜꯂꯒꯦꯀꯣ ꯍꯣꯏꯗꯦ ꯐꯤꯟꯂꯦꯗꯨ ꯊꯣꯔꯛꯇꯨꯅ ꯅꯣꯛꯃꯤ ꯊꯣꯃꯥꯁ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯥꯔꯀꯦ ꯏꯕꯨꯡꯉꯣ ꯃꯤ ꯍꯦꯟꯒꯠꯇꯧꯔꯦ ꯅꯣꯏꯗꯤ ꯃꯄꯥ ꯀꯥꯏꯗ ꯑꯣꯏꯗꯧꯔꯕꯅꯤꯅꯦ ꯃꯌꯥꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯩ ꯐꯤꯟꯂꯦꯟ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯊꯣꯃꯥꯁꯇ ꯑꯃꯨꯛꯇꯣꯏꯕ ꯍꯔꯥꯎꯃꯟꯗꯅ ꯀꯞꯇꯧꯔꯤ ꯍꯥꯊꯨ ꯂꯦꯕꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤ ꯃꯌꯥꯝꯗꯨꯁꯨ ꯃꯇꯧꯗꯨꯗ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯕꯝꯇꯤꯅ ꯆꯟꯕꯤꯁꯨ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯃꯦꯝꯊꯣꯏ ꯍꯣꯏ ꯂꯣꯏꯅ ꯀꯧꯈ꯭ꯔ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯤꯅꯥ ꯍꯣꯏꯁꯨ ꯀꯧꯈ꯭ꯔꯦ ꯖꯤꯀꯣꯁꯨ ꯄꯥꯎ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯃꯤ ꯌꯦꯡꯉꯨ ꯈꯨꯗꯤꯡ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯤ ꯃꯈꯣꯏ ꯅꯍꯥꯁꯤꯡꯗꯨꯅ ꯇꯣꯉꯥꯟꯅ ꯃꯊꯛꯇ ꯂꯣꯏꯅ ꯄꯨꯈꯠꯇꯨꯅ ꯇꯣꯉꯥꯟꯅ ꯇꯧꯈ꯭ꯔꯦ ꯑꯍꯟꯈꯩꯗꯨꯅ ꯑꯗꯨꯝ ꯆꯥꯛꯁꯪꯗ ꯉꯥ ꯊꯣꯡꯒꯠꯈ꯭ꯔꯦ ꯋꯥꯔꯤꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯁꯨꯟꯗꯔꯁꯨ ꯄꯥꯎ ꯇꯥꯔꯦ ꯈꯨꯗꯛꯇ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯌꯦꯜꯂꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯦ ꯖꯤꯀꯣꯒ ꯃꯤꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯀꯨꯏꯅ ꯆꯠꯊꯣꯛꯑꯒ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯀꯧꯔꯛꯇꯨꯅ ꯃꯤꯅꯥꯕꯨ ꯊꯤꯟꯕꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯖꯤꯀꯣꯁꯨ ꯔꯟꯖꯤꯠ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯕꯝꯇꯤ ꯁꯨꯟꯗꯔꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯨ ꯃꯈꯣꯏ 8ꯅꯤ ꯇꯣꯝꯕꯤꯁꯨ ꯌꯥꯎꯔꯤ ꯄꯨꯡ 5 ꯇꯥꯁꯤꯜꯂꯛꯑꯕꯅꯤ ꯁꯨꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯐꯤꯟꯂꯤꯅ ꯃꯌꯥꯝꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯦ ꯏꯊꯟꯗ ꯉꯥꯏꯍꯧꯗꯣꯔꯦ ꯍꯧꯖꯤꯛꯇꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯗꯣꯔꯦꯅꯦ ꯔꯣꯅꯤꯀꯥꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯇꯧꯗꯅ ꯃꯥꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯗꯣ ꯐꯠ ꯍꯥꯏꯔꯛꯂꯤ ꯑꯩꯁꯨꯅꯦ ꯑꯀꯠꯄꯤꯁꯤꯡꯁꯤꯅ ꯃꯌꯨꯝ ꯉꯟ ꯄꯥꯟꯗꯅ ꯃꯗꯨꯒꯤ ꯖꯤꯀꯣ ꯍꯥꯏꯕꯗꯨꯒ ꯃꯤꯅꯥꯗꯨꯒꯅ ꯀꯩꯅꯣ ꯃꯕꯥꯅꯤ ꯈꯜꯂꯤꯗꯨꯕꯣ ꯏꯔꯥꯡ ꯌꯥꯝ ꯇꯧꯏ ꯑꯋꯣꯏꯕ ꯍꯥꯏꯒꯨꯝꯗꯅ ꯌꯥꯝ ꯏꯔꯥꯡ ꯇꯧꯗ꯭ꯔꯣ ꯃꯕꯥꯅꯤꯁꯦ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯦꯜꯂꯦ ꯍꯥꯏꯕ ꯋꯥꯅꯤꯗ ꯑꯗꯨꯁꯨ ꯑꯥꯔꯀꯦ ꯍꯣꯏ ꯆꯥꯛꯀꯧꯕ ꯅꯣꯡꯉꯥꯟꯕꯒ ꯏꯗꯤ ꯐꯖꯅ ꯀꯥꯔꯦ ꯁꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯅꯪꯒꯤꯗꯩ ꯂꯩꯁꯤꯗꯤ ꯀꯨꯏꯔꯔꯣꯏ ꯏꯕꯥꯅꯤꯁꯨ ꯀꯩꯕ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯤꯕ ꯂꯩꯕꯤꯔꯅꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯤꯠꯀꯗ꯭ꯔꯣ ꯏꯕꯣ ꯑꯩꯁꯦ ꯅꯨꯄꯥ ꯃꯌꯥꯝꯅꯅꯦ ꯏꯇꯨꯡꯁꯤꯗꯅꯦ ꯁꯧ ꯁꯥꯔꯤꯅꯤꯀோ ꯍꯣꯏꯗ ꯑꯩ ꯑꯗꯨꯝ ꯊꯥꯖꯒꯦ ꯑꯕꯣꯊꯦꯅ ꯑꯅꯤꯗꯨꯒꯤ ꯃꯔꯩꯗꯨꯗ ꯑꯍꯩ ꯁꯥꯒꯠꯇꯨꯅ ꯃꯔꯛꯇ ꯌꯦꯞꯁꯤꯟꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯤ ꯎꯔꯤ ꯈꯨꯗꯤꯡ ꯈꯠꯅꯩ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯕꯥꯅꯤ ꯄꯤꯌꯔ ꯑꯃ ꯁꯦꯝꯕꯤꯔꯅꯤ ꯂꯦꯕꯤꯌꯥꯁꯨ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯍꯥꯏꯒꯨꯝꯗꯅ ꯌꯥꯝ ꯆꯥꯅꯅꯤꯕꯣ ꯔꯣꯅꯤꯀꯥꯅꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁꯧꯒ ꯂꯪꯂꯛꯂꯤ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯂꯞ ꯐꯨꯗꯔꯛꯀꯅꯤ ꯉꯁꯤ ꯊꯣꯃꯥꯁ ꯃꯈꯨꯠꯅ ꯂꯦꯕꯤꯌꯥꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯈꯜꯂꯗꯨꯅ ꯍꯦ ꯑꯗꯨꯃꯥꯏꯅꯒ ꯇꯧꯅꯨꯀꯣ ꯏꯇꯨ ꯁꯣꯛꯄꯗ ꯏꯆꯥꯁꯨ ꯌꯥꯎꯗꯣꯏꯅꯤ ꯂꯦꯕꯤꯌꯥꯗ ꯃꯄꯨꯔꯣꯏꯕꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯇꯧꯗꯨꯗ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯀꯩ ꯈꯪꯗꯦꯅ ꯌꯥꯝꯕꯨꯡ ꯅꯪꯗꯦ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯔꯤꯗꯨ ꯇꯣꯛꯈ꯭ꯔꯒ ꯔꯣꯅꯤꯀꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯆꯟꯕꯤꯗ ꯑꯣꯟꯁꯟꯗꯨꯅ ꯈꯪꯉꯪ ꯍꯪꯂꯛꯂꯤ ꯉꯥꯏꯈꯣ ꯆꯟꯕꯤ ꯅꯪꯒꯤꯗꯣ ꯀꯝꯗꯧꯔꯦ ꯆꯟꯕꯤꯁꯨ ꯅꯣꯛꯅ ꯋꯥꯔꯤ ꯇꯥꯔꯝꯕꯅꯤ ꯑꯗꯨꯒ ꯔꯣꯅꯤꯀꯥꯅ ꯍꯪꯉꯛꯏꯕ ꯋꯥꯗꯣ ꯈꯪꯉꯤ ꯑꯗꯨꯅ ꯃꯤꯅꯣꯛꯇꯣ ꯍꯟꯖꯤꯜꯂꯤ ꯇꯣꯛꯑꯁꯤꯗ ꯁꯤ ꯋꯥꯔꯤꯁꯤ ꯏꯆꯦ ꯔꯣꯅꯤꯀꯥ ꯊꯣꯃꯥꯁꯇꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯃꯃꯩ ꯃꯀꯣꯛ ꯈꯪꯗ꯭ꯔꯦ ꯏꯉꯥꯎ ꯉꯥꯎꯅ ꯍꯪꯂꯛꯏ ꯀꯩ ꯋꯥꯔꯤꯅꯣ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯑꯃꯨꯛ ꯂꯦꯕꯤꯌꯥꯅ ꯈꯨꯝꯃꯛꯏꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯐꯤꯟꯂꯤꯗꯨ ꯔꯣꯅꯤꯀꯥꯗ ꯌꯦꯡꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯕꯒꯨꯝ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯀꯅꯥꯅ ꯍꯥꯏꯕꯤꯗꯣꯏꯕ ꯍꯣꯔꯦꯟꯅꯦ ꯅꯣꯏ ꯑꯥꯔꯀꯦꯗ ꯑꯗꯨꯝ ꯍꯪꯉꯣ ꯑꯕꯣꯊꯦꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ ꯑꯩꯗꯤ ꯈꯪꯉꯤ ꯇꯣꯝꯕꯤꯁꯨ ꯈꯨꯝꯃꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯆꯟꯕꯤ ꯏꯕꯥꯅꯤ ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯕꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅꯁꯨ ꯃꯔꯤ ꯑꯣꯏꯔꯤ ꯍꯥꯏꯗꯤ ꯅꯛꯅꯔꯦꯗꯅ ꯑꯩꯁꯦ ꯅꯪꯁꯦ ꯎꯒ꯭ꯔꯦꯗꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪ ꯍꯥꯏꯔꯛꯀꯥꯟꯗ ꯈꯪꯉꯤꯅꯤ ꯑꯩꯁꯨꯅꯦ ꯏꯅꯝꯁꯤꯒꯤ ꯃꯅꯥꯎꯄꯤꯗꯣ ꯃꯥꯜꯂꯦꯅ ꯀꯧꯁꯤꯜꯂꯤꯅꯤ ꯑꯣꯏꯔꯝꯗ꯭ꯔꯁꯨ ꯐꯔꯦ ꯑꯣꯏꯔꯝꯃꯁꯨ ꯐꯔꯦꯅ ꯑꯃꯗꯒꯤ ꯑꯃ ꯑꯁꯨꯝ ꯋꯥꯔꯤꯗꯨ ꯁꯝꯗꯈꯤ
ꯑꯗꯨꯕꯨ ꯂꯦꯕꯤꯌꯥ ꯆꯦꯟꯍꯟꯕꯩ ꯄ꯭ꯂꯥꯟꯗꯨꯃ ꯁꯨꯡꯌꯥꯎ ꯌꯥꯎꯔꯛꯇ꯭ꯔꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯒꯦꯠꯇꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯤꯗꯣ ꯑꯣꯏ꯫ ꯐꯤꯟꯂꯦꯗꯨ ꯃꯔꯝꯒ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯁꯤꯅ? ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯅꯨꯄꯥꯁꯦ ꯀꯩꯅꯣ? ꯏꯆꯥꯟ, ꯅꯣꯏ ꯉꯁꯥꯏ ꯑꯣꯏꯃꯤꯟꯅꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯤ꯫ ꯀꯩꯅꯣ ꯃꯥꯟ ꯇꯧꯏꯁꯤꯅ? ꯆꯟꯕꯤꯗꯤ ꯍꯥꯟꯅꯗꯩ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒ ꯀꯩꯒ ꯑꯦꯃꯦꯂꯤꯌꯥꯒ ꯂꯨꯀꯥꯁꯀ ꯂꯥꯛꯃꯤꯟꯅꯕꯗꯣ ꯎꯕꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯃꯌꯥꯝꯅ ꯌꯣꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯃꯈꯩ ꯑꯃꯗꯤ ꯑꯕꯣꯁꯨ ꯆꯟꯕꯤꯒꯤ ꯃꯇꯧꯗꯨ ꯈꯪꯉꯤ꯫ ꯂꯨꯀꯥꯁ ꯆꯟꯕꯤꯗ ꯍꯥꯏꯔꯞꯇꯤ ꯌꯦꯡꯕꯅꯤ, ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯎꯕꯗꯨꯗ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃꯗꯤ ꯄꯤꯔꯤꯕꯅꯤ ꯊꯃꯣꯏꯗꯨꯗ꯫ ꯃꯁꯥꯗ ꯃꯌꯦꯡ ꯍꯥꯏꯔꯞꯁꯨ ꯇꯥꯅ ꯎꯏ꯫ ꯔꯣꯅꯤꯀꯥꯅ ꯍꯥꯟꯅ ꯀꯧꯔꯛꯂꯤ꯫ ꯗꯥ ꯂꯨꯀꯥꯁ, ꯀꯩ ꯂꯩꯔꯒꯦ? ꯐꯝꯃꯨ ꯁꯤꯗ ꯍꯦꯛꯇ꯫ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯦꯂꯤꯌꯥꯅ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯁꯤꯗ ꯑꯝꯇ ꯆꯪꯉꯝꯒꯦꯅ ꯇꯧꯕꯅꯤ꯫ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯂꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ꯫ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯕꯅꯤ ꯂꯦꯕꯤꯌꯥꯗꯤ ꯑꯃꯦꯂꯤꯌꯥꯕꯨ ꯍꯥꯟꯅꯗꯒꯤ ꯌꯦꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯆꯟꯕꯤꯅ ꯈꯟꯖꯕ ꯃꯇꯧꯗꯨ ꯃꯥ ꯈꯪꯂꯝꯂꯅꯤ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯦꯂꯤꯌꯥꯅ ꯂꯨꯀꯥꯁꯇ ꯑꯣꯟꯁꯤꯜꯂꯤꯕꯗꯨꯁꯨ ꯊꯣꯃꯥꯁꯄꯨ ꯐꯪꯍꯧꯗꯕꯩꯅꯤ ꯈꯜꯂꯤ꯫ ꯁꯥꯔ, ꯐꯝꯕꯤꯌꯨ꯫ ꯑꯃꯦꯂꯤꯌꯥ, ꯐꯝꯃꯨ꯫ ꯀꯩ ꯂꯩꯔꯒꯦ? ꯏꯅꯝꯁꯦ, ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯕꯨꯡꯗꯁꯨ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤꯅꯦ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯀꯥꯁꯁꯨ ꯍꯥꯏꯐꯦꯠ ꯆꯟꯕꯤꯗ ꯉꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅꯗꯤ ꯍꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯤ꯫ ꯄꯦꯟꯗꯕ, ꯁꯥꯎꯅꯤꯡꯕ, ꯋꯥꯔꯧꯕ ꯄꯨꯂꯞ ꯄꯨꯟꯕ ꯃꯥꯟꯕ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯂꯦꯕꯤꯌꯥꯗꯤ ꯇꯤꯡ ꯁꯣꯛꯑꯃꯅꯤ꯫ ꯊꯑꯣꯏꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯂꯨꯀꯥꯁꯇꯁꯨ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯑꯗꯨꯅ ꯃꯥ ꯂꯨꯀꯥꯁꯀꯤ ꯃꯤꯠꯌꯦꯡꯗꯨ ꯎꯏ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗꯁꯨ ꯁꯥꯎꯅꯤꯡꯈ꯭ꯔꯦ꯫ ꯑꯣ, ꯌꯥꯝ ꯐꯩꯅꯦ꯫ ꯁꯥꯔꯁꯨ ꯊꯥꯖꯗꯕ ꯉꯥꯛꯇ ꯏꯉꯛ ꯉꯛꯎꯔꯦ ꯑꯩꯗꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯈꯪꯗꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯁꯥꯔ꯫ ꯀꯣꯆꯤ ꯍꯥꯏꯔꯞ ꯀꯣꯟꯅ ꯉꯥꯡꯉꯤꯕ ꯋꯥꯗꯣ ꯂꯨꯀꯥꯁ ꯚꯥꯞ ꯇꯥꯏ, ꯑꯃꯦꯂꯤꯌꯥꯁꯨ ꯇꯥꯏ꯫ ꯃꯥ ꯁꯥꯎꯅꯤꯡꯉꯛꯏ꯫ ꯁꯤꯗ ꯐꯥꯎꯕ ꯌꯦꯠꯂꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯃꯗꯤ ꯇꯤꯡꯉꯛ ꯒ꯭ꯌꯥꯟ ꯇꯥꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯐꯤꯟꯂꯦꯗꯤ ꯆꯟꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯒ꯭ꯌꯥꯟ ꯁꯠ ꯇꯥꯈ꯭ꯔꯦ꯫ ꯃꯥꯅ ꯏꯪꯒꯤꯠ ꯇꯧꯕꯗꯨꯗ ꯊꯣꯃꯥꯁꯁꯨ ꯒ꯭ꯌꯥꯟ ꯄꯞ ꯇꯥꯏ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯑꯃꯦꯂꯤꯌꯥꯗꯣ ꯂꯨꯀꯥꯁꯀꯤ ꯃꯈꯨꯠꯇꯨ ꯀꯣꯟꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕꯒꯨꯝ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ꯫ ꯆꯟꯕꯤꯅ ꯆꯠꯂꯁꯦ ꯍꯥꯏꯃꯟꯕꯗꯩ ꯑꯕꯣꯊꯤꯒ ꯔꯣꯅꯤꯀꯥꯒ ꯄꯨꯟꯅ ꯍꯜꯂꯛꯂꯦ꯫ ꯔꯣꯅꯤꯀꯥ ꯊꯅꯝꯗꯨꯅ ꯃꯕꯥꯅꯤꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝ ꯆꯪꯅꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯦꯕꯤꯌꯥꯒꯤ ꯄꯥꯎ ꯀꯌꯥ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏ ꯂꯥꯛꯇꯅ ꯁꯥꯎꯍꯧꯕ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕ꯫ ꯆꯟꯕꯤꯁꯨ ꯁꯥꯎꯗꯦ, ꯇꯧꯗꯦ ꯈꯛ ꯈꯨꯝꯗꯨꯅ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯐꯣꯟꯗ ꯂꯨꯀꯥꯁꯀꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯉꯛꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯍꯟꯈ꯭ꯔꯦ꯫ ꯀꯔꯤꯕꯨ ꯍꯥꯏꯔꯛꯄꯅꯣ, ꯀꯔꯤ ꯃꯍꯨ ꯄꯨꯕ ꯋꯥꯍꯩꯅ ꯃꯥꯕꯨ ꯊꯦꯝꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯆꯟꯕꯤ ꯈꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯈꯪꯂꯔꯣꯏ꯫